ꯇꯧꯔꯣ ꯑꯩꯈꯣꯏ ꯆꯤꯡ ꯀꯥꯕ ꯆꯠꯂꯦ ꯉꯁꯤ ꯇꯦꯕꯜ ꯇꯦꯅꯤꯁ ꯀ ꯃꯔꯤ ꯂꯩꯅꯅꯅꯦ ꯁꯥꯟꯅꯕꯒꯤ ꯍꯛꯆꯥꯡ ꯐꯅꯕ ꯁꯔꯕꯣꯅꯤ ꯉꯥꯏꯔꯝꯃꯅꯤ ꯁꯔꯕꯣꯅꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯇꯩꯗꯤ ꯐꯣꯟ ꯑꯝꯇ ꯇꯧꯗꯦ ꯑꯝꯇ ꯇꯧꯅꯤ ꯍꯥ गाड़ी उन्हें थाजदना पूरा फुल ट्यूशन गिरा ओके कोई अनि चिंग कागदौबा नि क्या सुबह चौसु काबा क्या सुरेबा तरुक सुबा बुबैदा क्या खंगे आई खंगे काली कागा मीडियम तो नाम से चिंग काबा 깐도 사부야. 하늘 따나감 대와니. 비디오 남이 Says 파까 야이상이 일로 어디냐라가니
S Naomi ꯑꯩꯅ ꯍꯩꯉꯥꯡꯒꯤꯗ ꯇꯧꯋꯦꯕ ꯋꯥꯀꯤꯡ ꯆꯠꯄꯗꯣ ꯍꯩꯉꯥꯡ ꯆꯤꯡꯒꯤꯗꯣ ꯌꯥꯝ ꯀꯜꯂꯦ ꯌꯥꯝ ꯀꯜꯂꯦ ꯏꯆꯦ ꯀꯜꯄꯅꯥꯅ ꯃꯔꯣꯟ ꯑꯃ ꯀꯟꯕꯅꯦ ꯅꯣꯏꯗ ꯀꯟ ꯌꯥꯕ꯭ꯔꯥ ꯅꯣꯏ ꯆꯠꯇꯣꯏꯅꯤ ꯀꯜꯂꯨ ꯀꯜꯂꯨ ꯀꯟꯒꯗꯕꯅꯦ ꯁꯔꯕꯣꯅꯤ ꯉꯥꯏꯔꯤꯅꯦ ꯍꯥꯏꯔꯤ ꯃꯣꯏꯅ ꯆꯠꯂꯣ 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 ꯋꯥꯔꯨꯔꯁꯤꯡꯒ ꯑꯁꯤ ꯍꯤꯡꯁꯤꯅ ꯐꯔꯦꯕ ꯅꯠꯇ꯭ꯔꯥ